District Youth Affairs and Sports Officer Thobal Sinduna Numit Humni Chathagadaba Inter-District Youth Exchange Program ama Thobal District ki Khongzom Mega Tourist Center da leiba Guest House ta Ngasi dagi Houdokkhre. Program Houdokpagi Thauram aduda Deputy Commissioner Thobal Ahantem Subas, Youth Affairs and Sports ki Director T Fulen Maitei, DFA Thobal gi Vice President su oiriba Sai gi Retired Assistant Director Konsam Michael Singha, Thobal Olympic Association ki President M Mani Singha amasung OC Thobal TH Fulachanna athoiba mithung Thoramapu amasung akhanaba mithung sing oina sarukya ki. Thobal amasung Chandel District ki youth singna sarukya duna pangthokliba Thoramaduda District ani asigi youth singna tongan ba cultural gi oiba Thoram singsu utki. Thauramgi athoiba mithungi warol piraduna DC Thobal Ahantem Subas na haikibada program asibu yauriba youth singna pangthokliba program asigi kanaba sing mapung fana lawbiyu district amaga gi marakta punna program tawminaba asina naha singda yamna kanabani lana khanaramba singsu afaba maikaida puraktuna naha singda yamna kanaba ama oigani hairaduna youth singna yamna thongna leina iromdom hingba ngamnaba hotnabada yamna maru oiba program amani Ki. Ngasi gi naha singna ay kadai dagi haurakpano ay gi marup na kanano haibasi khangdokpa yamna maru oi. Nakoy na khongthang kudingi namtharamlaga adumak chatkragadi nakoy na maton yaurabasu tarakpa matamda okpinaba mi leirakloi maramaduna. Nasagi haurakfam haibasima kawroidabani hairaduna. Society asida poklurabanina aina ngamzaba contribution amamamdi piramsi haiki. Mayam marakta tinbagi ek socialize to say this is also a part of your empowerment ne haibnida aduna masigi ke no si toina department ju sinbo oibiu sidagi nakhoi loina mangna ju khada friendship ama develop to ra chakna dala lek kana jagana to nara kandadi you will get to understand more ko nakhoi sila hayang tungi yumbre ra kada nei yana na haining mase nakhoi da please never forget your good spot ay kadai dagi hawrak ko noise hain waibo ay na official kana ogi gera rajniti ogi gera mantri ogi gera ay kadai dai hawrak ke adagi ay bu kana mateng pangmire ay gi marup kana noise kata bani ko ay gi step khudingi makha dale am sum langthal ma chakra di nang maton yauraga su hen tarak pang matam da nang okpi na balai we aduna nang gi root sima sungkaw ko gi ganu aduga society amada is the folk you please do something for the society ko mayam siri oiba kari to yage do yenga ai gi level da namjaba ai gi contribution for the piramsi aduga hojiki youth sinse ikoina sum ubada loina makingate aya mane koisi yam thuna pisa painenge